ꯐꯨꯠꯕꯣꯜ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯍꯤꯌꯥꯏꯗꯅꯤ ꯆꯪꯉꯒ ꯌꯦꯡꯉꯁꯤ ꯉꯁꯤ ꯗꯦꯠ 26 ꯑꯥꯒꯁ 2024ꯅꯤ ꯄꯥꯔꯀꯤꯡꯗꯤ ꯐꯖꯅ ꯌꯥꯝꯃꯦ ꯉꯁꯤꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯐꯨꯠꯕꯣꯜ ꯂꯩꯕ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯄꯅꯦ ꯑꯩꯁꯨ ꯍꯤꯌꯥꯏꯗꯅꯤ ꯀꯣꯔꯦꯡꯒꯩꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯖꯒꯥ ꯑꯃꯗꯅꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯅꯕ ꯃꯐꯝ ꯐꯖꯅ ꯂꯩ ꯖꯒꯥꯁꯦ ꯑꯗꯨꯝ ꯐꯖꯩ ꯃꯣꯏ ꯉꯁꯤ ꯐꯨꯠꯕꯣꯜ ꯂꯩꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯇꯞꯅ ꯑꯁꯣꯝ ꯅꯥꯀꯟꯗꯅꯤ ꯃꯥꯡꯗ ꯎꯔꯤꯁꯦ ꯁ꯭ꯋꯤꯃꯤꯡꯅꯤ ꯑꯩꯁꯨ ꯏꯔꯣꯏꯕ ꯂꯥꯛꯄꯅꯦ ꯌꯥꯗꯔꯕ ꯃꯥꯜꯂꯦ ꯉꯁꯤꯁꯦ我们的沙漏，一般是沙漏，你弄到不？这下面那还得。ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒꯤ ꯁꯥꯟꯅꯕꯅꯤ ꯑꯩꯁꯨ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯃꯊꯪꯒꯤ ꯃꯦꯠꯁꯀꯤꯗꯃꯛꯇ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗꯤ ꯖꯦꯜ ꯗꯤꯄꯥꯔꯠꯃꯦꯟ ꯑꯦꯟꯇ꯭ꯔꯤ ꯐꯣꯝꯗꯣ ꯁꯕꯃꯤꯠ ꯇꯧꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ ꯆꯥꯐꯝ ꯊꯛꯐꯝꯁꯨ ꯂꯩꯇꯦ ꯀꯩꯒꯨꯝꯕ ꯈꯔ ꯁꯨꯝ ꯆꯥꯗꯕ ꯑꯁꯤ ꯂꯩꯌꯦ ꯁꯤꯗ ꯁꯤ ꯇꯧꯍꯧꯋꯦ